Hello friends, ngasi su mymgidmk no video am pudona laksari video si mayamna yamna toina hangbirakpa tulasi gi maramda video ama sembiro haibdo ngasi aina mymgidmk aina akhngb haiba tare ko laik laisu dei fangakpa amadi ahalaman sing dei fangakpa knowledge to mayamna share tawjari aina haibda si thaubo leirbsu mayamna ngakpigani adu loi faw yengbiu video se tulasi gi maram sida hekpa yaba yadaba kama karamba quality leiba lighting gi oiba maramdana kamai tawba haibdo video sidi khangmina se mayam adudi video se makha sathasi Manipur gi yumthong khudingda thanariba hongnariba tulsi pambi se masigi kanaba kaya marum lei tulsi mana sina makhan makha kaya gi laina singbu layengba yai tin kang na sikiba laiho hoba thamoi gi laina gaini ge mari leinaba laina sing nuksa sor honba ga mari leinaba laina amadi unsa gi ba laina sing haibtare masida adugi mati kanaba lei tin kang amadi mahik matang hatpa ngambagi magun chenba maramna malaria su ngakthokpa ngami amadi chaina khonsu hanthahalli antioxidant gi sang yamna wangna yawba maramna khoi tulsi mana gi sa thakpa se masina khoi free radicant sing tholakpa yaba amangba khudongthiba singdagi ngakthokpa ngami wakhan nungana thambaga loinana mit fahalli nungsa sor honbagi mari sengtohalli immune system kalhalli pangan kalhalli blood sugar level sang handana thambada mateng oi tulsi mana gi side effect ama talaite nungti gi tulsi mana si tara sarabadi e de yawa cholesterol ni sang se sang hanthali amadi thamoi gi laina de ngakthokpa ngami tulsi mana sugar ga mahi thakpa matam da su e gi isen fagalali lok laihok torokpa matam da su tulsi mana ga singa khoi ga yanaraga thakpa da su kanaba fangi masina hakchang de yawa uric acid ga sang hanthanduna kidney da nung leiba ngamhande kanagumba kidney da nung leiba miyosingna tulsi managi mahi ga khoi ga yanaraga tha taruk leptana thaglabadi kidney dagi nung tarai saba tumdaba puk nungsit kaba khong hamba yadaba matamda su tulsi managa singa champra mahi ga yanaraga thakpada su kanaba lei masida sunatana yanaba kok chikpa puk naba khong hamthaba oba lokhuba khanau naba I khaganbada su tulsi mana ase hidak oina siznaba yai asigumlaba kanaraba matik magun mayam asina manipur gi yumthong khudingda tulsi pambi ase thanai amadi tulsi pambi asina kanaba se koigi nuksin nuksa se su senganbada su dugmitik kanai lighting gi oba maramda tulsi se hekpa yadaba matam masigi matangda amu aina ahlaman singdei fangakpa haitare ko knowledge da mayamda mu video sigi khutangda haijage punima numit amabasya numit amabasya thasi duniko dwadasi nomaijing sankranti numita hakchang da thau taiba numit irujadringai numit chabyungba sandya yachangba matam numidang hakchang chengdraba yumang kaimang oiraba amadi numidang tumbada setpa phi setuna tulsi hekphade karigumba heklabadi siri hari gi makok kakpag manaba dos pui irujadana hekpa tulasina hari puja katlabadi tulsi katliba mido mara leire aduga puja su mahi yande haina takpiramni tulsi se hekpa matamda su khuba ahumla khuraga masa lenghandana oigi khunna pairaga khujjet ki khupi khuningthau anina tulsi mana amadi manjuri section hekani hekpa matamda su ahal singna takpiramba haitare ko koigi magi laishol haitare masi smai takpirame tulsi kaubi nahakti amrit mingthon bini matam leiba khibikta kesap ki sana bini imagi patra khibik krishna seba gi dama hekchari sangkhon bi nungsi saubi pibiyu nasagi patra kayana hari puja kachari asengbagi saktam mingaubi he ima tulsi kaligi amakpa paw kaya kukhan biyu imana haiduna sumaina takpirame tulsi sida muk khurambasina karmaina khuramgadage haba matamda brinda gi saktam oirambi tulsi devi mingaubi krishna gi su sanabi krishna bhakti pina haibi achumba saktamna satyavati haina khangnabi hanna khuramjari haiduna tulsi da khuramjai tulsi se adugi mati kanare medicine gi site yengrogo so adugi di kanare laina layeng kaya amrama yengba yare ko aduga ahalaman singna lighting gi thabak ta siznaba haitare ko thajanaba amagi masida sudamak siznai adugi mati kanai aduna maram moiraga tulsi se yumthong bodingda thanari bani hojik phawboda aduna agi video sina mayamna kanaba khara phangbiba taragadi like subscribe tobiramo matung tabadu su mayamgidmakta anonoba video ko loinana puduna laksage ngasigidi kainarasi